Hello friends, ngasi mayam dai na nungai ba pau ma pudun laksari pau wasita jikan da mayam da channel na sibu subscribe tau bina ba haijari. Haujik pangthok liba Paris Olympic da Manipur imagi mamom noi Saikhom Mirabai Chanu lak liba August ki tang 8 yum sagai sa numita 49 kg category da numidam pung tarama thoi ta ba matanda Short Paris ki arena 6 ta maha ki me sandragani maram asina Manipur miyam pumbana Mirabai Chanu gi damak handakti goal lortuna Manipur pumbagi michat purapa oirasanu haina taibang semba da video Mirabai Chanu hope we Tokyo Olympic ta so silver medal lortuna Manipur natana India pumbagi mai purakhiba athoibini Handakti soy dana mahak goal lorkani haiba thajai adom di thaja bibra kaiguma thaja biba targa di Mirabai ba support tawbiri ba singna video asibo like amandang nambiramu. Thank you, see you in the next video.